A few moments later. Other ma'am, video namda khwaidagi nungaijadaba thabam thego si funny story se full oile me ado video namni anga sai kakti kakthalamne duga asom sai ta edit tawai jaga nam kakthalam da to line tamdrabani na line koi mi jang mi dramina ko ado ma'am khoi nusi 그러지 맘 시마 그냥 불라이밤 마을 통만에 어디 옌고 그런 맘 extra 게 비실래라 마을 통 비실래고 또 마시 마을 통만 거의 많아 어디 옌 통고지나 이바인 통원에 또 맘 leg piece 야오래 아마 거의 아쩌우래 봐 그래자 야오래도 농제 달리 주고 mấy mũi kia 빠르디 봐 갈래도 왜 저렇게 안 짜라 현장네 봐도 호텔하게 맘 너? 그러면 나 거기 비디오 한 배인 두분 집이나 like share subscribe 또 그러면 아주 벨 아이콘 지는 비디오 맘 짜버세 머리 톡 요 사이 네. 오 씨. mấy chiếc tên lộc thơ băng ngọt này mà phải em chia 봐봐 그러면 이거 이제 only for decoration이네요. 그냥 어디 싸요. 여기 행문도 싸대요. 레디. 농제 끝나 cái bị tê chui của tớ 해도我觉得这个上海偏向的没动静，好玩不呢？
A few moments later. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯊꯕꯛ ꯑꯃ ꯊꯣꯛꯑꯦꯀꯣ ꯉꯁꯤꯁꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯁꯦ ꯌꯥꯝ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯌꯦꯠꯄ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯣꯟꯒꯤ ꯁ꯭ꯇꯣꯔꯦꯖꯁꯦ ꯐꯨꯜ ꯑꯣꯏꯔꯝꯃꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯥꯏꯗꯤ ꯉꯁꯥꯏꯁꯦ ꯀꯛꯊꯠꯂꯝꯃꯦ ꯑꯗꯨꯒ ꯑꯁꯣꯝ ꯁꯥꯏꯗꯇ ꯏꯗꯤꯠ ꯇꯧꯕꯒꯤ ꯖꯒꯥꯗ ꯑꯃꯨꯛ ꯀꯛꯊꯠꯂꯝꯗꯕ ꯑꯗꯣ ꯑꯗꯨꯒꯤ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯕꯩ ꯚꯤꯗꯤꯑꯣꯗꯣ ꯃꯤꯅꯤꯠ 3 ꯁꯥꯡꯕꯅꯦ ꯑꯗꯣ ꯐꯖꯅꯗꯤ ꯆꯥꯕꯅꯦ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦꯀꯣ ꯑꯩꯈꯣꯏ ꯏꯕꯥꯏꯅꯁꯨ ꯌꯦꯟ ꯊꯣꯡꯕ ꯍꯥꯎꯋꯦ ꯑꯗꯣ ꯌꯥꯝꯕꯅꯦꯕ ꯑꯗꯣ ꯐꯖꯅ ꯆꯥꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯝꯗ꯭ꯔꯦ ꯑꯗꯣ ꯆꯥꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯄꯨꯛꯁꯦ ꯎꯠꯂꯛꯄꯗ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯉꯦꯕ ꯑꯗꯣ ꯐꯖꯅ ꯆꯥꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯁꯦ ꯅꯣꯡ ꯅꯥꯎꯗꯤ ꯊꯣꯛꯇꯅꯕ ꯐꯖꯅ ꯇꯧ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯖꯨ ꯆꯨꯕꯁꯤꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯁꯤꯗ ꯆꯨꯝꯃꯦ ꯑꯍꯟ ꯍꯥꯏꯕꯗꯣ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯇꯦꯁꯦ ꯑꯗꯣ ꯆꯨꯝꯃꯦ ꯑꯗꯣ ꯍꯌꯦꯡꯉꯩꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯅꯤ ꯐꯖꯅ ꯄꯨꯂꯞ ꯌꯦꯡꯀꯥꯟꯗ ꯑꯃꯨꯛ ꯋꯥꯡ ꯇꯧꯔꯛꯑꯅꯤ ꯑꯗꯣ ꯑꯗꯨ ꯅꯠꯇꯗꯤ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯚꯤꯗꯤꯑꯣ ꯀꯌꯥꯃꯨꯛ ꯁꯨꯔꯝꯕꯅꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯨꯔꯝꯒꯅꯤ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯑꯗꯨꯝ ꯁꯨꯔꯝꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯊꯣꯛꯇꯕꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯗꯤ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯐꯖꯅ ꯆꯥꯏꯅꯤ ꯑꯩꯈꯣꯏ ꯀꯥꯅ ꯐꯖꯅ ꯊꯣꯡꯉꯤꯅꯦ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯏꯕꯥꯏꯁꯨ ꯋꯥꯔ ꯑꯥꯗꯩ ꯍꯜꯂꯛꯏꯅꯦꯕ ꯃꯣꯏ ꯊꯕꯛ ꯆꯠꯕꯗꯤ ꯑꯗꯨꯗꯒꯤ ꯃꯥꯏ ꯀꯥꯟꯅꯕ ꯐꯪꯍꯧꯗ ꯑꯗꯣ ꯌꯦꯟ ꯊꯣꯡꯕꯗ ꯃꯥꯒ ꯑꯩꯈꯣꯏ ꯅꯥꯒ ꯆꯠꯂ ꯂꯩꯔꯨꯏꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯉꯁꯥꯏ ꯇꯨꯝꯕꯗ ꯋꯥꯏꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯛꯑꯕ ꯉꯁꯤ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯊꯦꯜꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯥꯎꯅ ꯊꯣꯡꯉꯦꯕ ꯑꯗꯣ ꯂꯥꯏꯅ ꯇꯝꯗ꯭ꯔꯕꯅꯤꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯐꯖꯅ ꯆꯥꯕꯅꯦ ꯑꯗꯣ ꯀꯥꯂꯦꯖꯥꯗꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯛꯇꯅ ꯃꯌꯥꯝꯁꯨ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝꯁꯨ ꯇꯧꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣ ꯃꯊꯛꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝ ꯄꯦꯟꯕꯤꯔꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯖꯕ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯐꯨꯜꯗ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦ ꯃꯊꯪꯗꯤ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯍꯜꯂꯔꯣꯏ ꯍꯧꯕꯗꯤ ꯁꯦꯝꯕ ꯁꯥꯕ ꯂꯣꯏ ꯊꯥꯒꯠꯂꯛꯑꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ